Imis Paodam Tabiriba Manipuri Naorem Naoram Noxabaloina Kurumjari, Masigi Maru Pauda. Status the COVID-19 license Sikiba Masing Nifugatari Sukre. Kakching Congress the Nauna Yarolabami Singunabi Thoram Pantokre. Amadi BJP Kakching Mandal the Su Nauna Sanglapami Sing Opi Thoram Pantokre. Reena India ki sovereignty ki damakta lebagasina toba yaba thaba khuding maglawkhakani haina Defense Minister Rasna na haikre. Mapung oiba paumu pizari. Manipur da COVID-19 na maram oiraga sikhiba migi masing nifuga taret sukre haukiba pung kunga mari asida Imphal West District age chahi humfuga mapal suraba nupa ama Rems da laikhidre. Nakala maromda haukiba pung kun mari asida general population dagi mioi chani kunga mari amade Central Armed Police Force CAPF ki personnel taraga manga punna mioi kuntra chani ga kuntra mapal nauna COVID-19 positive oiba thengnare. Makhoi Rems da kunga tarok, Jenims da kuntraga manga Imphal West RAT da chamaga tara tarok, Ras Medicity da mari, Thawal da ani, Ukhrul da ama, Tengnopal da ama, Chuchanpur da ahum, Imphal East da tara, Bisnupur da taraga mari, Kakching da ama, Chamber da ama, Senapati da ani, STDC, IRL True Net da ama, Jiban Hospital da ama, Juribam da ama, Babina Diagnostic da taraga mathoi, Hillside Hospital da ama, Tamenglong da ani, Imphal Hospital da ama, positive oiba thengnake. Positive oiraba sing ase Imphal West District dagi mioi chamaga nifu nipal, Imphal East District dagi mioi nifu humdoi, Thawal dagi mioi manga, Tengnopal dagi mioi ani, Ukhrul dagi mioi ahum, Kakching District dagi mioi mari, Tamenglong dagi mioi ani, Chuchanpur District dagi mioi ahum, Bisnupur District dagi mioi taraga mari ni. Ngasigi general population ki positive oiraba sing ase akangnaba travel history leitaba local ngaktani makhoi punamak laukalaga COVID care facility singda thamkhre loinana laukhatpham thokpa medical precautionary measures sing laukale aduga haukiba pung kunmari sida discharge tokhiba mioi masingna humudraga nipalni discharge tokhiba sing ase CAPF dagi personnel taruk CCC lamding dagi ani CCC lamboi khongnangkhong dagi yangkhai mari CCC more dagi taraga manga RD wing dagi amani makhoi nahongna na RT-PCR test tawbada COVID-19 free oibadagi discharge tawkibane. Manipur ge oina COVID-19 confirmed case lising nipal chani tara sukre aduga recover tawkibagi masingna lising taruk chamari taraga nipal ni active case tana mioi lising amaga chatret nifuga manga leiri aduga state ki recovery rate na chada humudraga nipal dasmik amataret ni. Ngasi nungthil pung ani fawbada leikiba Kakching District ki COVID update ki matungina district asigi COVID-19 positive confirmed case chani yangkhai taruk sukre recover tawkibagi masingna chani taraga humdoini aduga active case tana nifuga mathoi leiri hairiba active case masing nifuga mathoi gi manungda taraga humdoidi COVID care center da thamduna layengli Kakching da hangliba COVID care center da sida apunba patient chamaga nifu admit tawrabada patient Marifu dara Nepal di discharge tawkre aduga Kakching district ki oina containment zone mafam taruk leiri report asina makha takibada Kakching district ki apunba mioi lising manga chama sumna ani gi sample loduna test tawnaba laboratory da thaki masigi manungda mioi lising manga sumna nifuga manga gi test result lakle aduga mioi yangkhai taret kina result lakadaba wali hairi COVID-19 laichat ki chaitheng maragasida ka hena hakchangi fiwam soklaba thabak suba ngamdraba nama soiraba singda kharada oirabasu tengbangbo oina All Manipur Handicapped Persons Welfare Association na nama soiraba member taragi imung manungda chana thaknaba polam sing yanthokre chana thaknaba polam sing ase singjamai yumnam lekai nambol mapaldagi ilangbam risikanta sing amadi mahaki imung manungna sponsor tawrakpani Chauraba tengbang asi pibirakpagi damakta All Manipur Handicapped Persons Welfare Association gi maikaidagi ilangbam risikanta amadi mahaki imung manungbu thagatpa phongdorakli Jiribam district ki Chingdong lekai da leiba mioi ama COVID-19 positive oibadagi Jiribam district asigi section thorang lokhatpa oina Jiribam gi deputy commissioner district magistrate W Malemnganba Chenglei IAS na ngase thokiba order amagi matung ina Chingdong lekai asi containment area ni haina lauchokre hairiba order asi ngang na chatrabadi under section 188
of Indian Penal Code and Section 51 of the Disaster Management Act 2005 ki matung ina cherak phangani hairi. Ngasi Chief Minister N. Biren preside tawduna Chief Minister Cabinet Hall da phangkiba State Cabinet na tungan ba project taruki semgat sagatna ba apunba senpham lupa crore lising amaga chani amadi Manipur journalist pension gi thagi senpham hauji lupa lising mari thagi oina piriba ase hangatuna lupa lising nipal pibada ayaba pikre ngasi cabinet na ayaba pikraba lupa crore lising amaga chani gi tongan ba project taru adude mantri pukrida semgat sagaliba Manipur civil service ki loisinna ba lupa crore chamaga yankai VIP singe guest house ana ba lupa crore chani kuntra dasmik mari mapal sarkar gi oiba quarter sana bana lupa crore chahum yankai Gurgaon da Manipur oiba Art and Culture Center sana ba lupa crore chani kun Dwarka da state asigi oiba guest house lupa crore chamaga nifu mapal dasmik manga suino masi lamdam masigi mioina Delhi ge AIMS da layeng bachat pada anaba sing aduge numit khara leina ba famung kun state guest house sana ba hairi ba senpham crore chamaga nifu mapal dasmik manga soino ayaba pikibani masida natana anoba police department ki quarter sana ba lupa crore yankhai su kaithokpada state cabinet na ayaba pikre hairi Semgat sagat kadori ba asigi damakta state cabinet na lupa crore listing amaga chani kaithoktuna ayaba pikiba asina lamdam masigi anoba development amadi soidana puraklagani haina akhang hai kyana phongdok narakli amaromda Gurgaon da art and culture sagadori ba amadi Dwarka da guest house ama sagadori ba asimak lamdam masigi miyamgi oina sarkar asigi akhanaba miyeng amagi makhada paikhalakpa chawkhat thawrangni hairi Chief Minister N. Biren na luchingduna BJP gi state office da ngarangdagi hauduna chayola machumna pangthokadaba lebagasi Prime Minister Narendra Modi gi humbudra suba mapok numit thawramgi sarwama oina Thawal district ki Khangabok assembly constituency da su ngasidagi Khangabok kendra da BJP gi mirep oikiba BJP Manipur state ki hanagi vice president Thokchom Jadumani na luchingduna kendra asigi tongan ba mafam sing Booth Singh da leiba BJP gi karmi singi yum da changduna Firal Singh yumkre Thokchom Jadumani gi luching makhada BJP Khangabok mandal na BJP Thawal district ko samnaduna pangthokiba thawram aduda BJP Khangabok mandal gi president L Tomba Khuman BJP Thawal district ki president Yumnam Kumarjit BJP Manipur Pradesh ki state secretary KH Basanta masung BJP Manipur Pradesh ki state secretary su oiribi Thawal district ki in charge ke Naucha Devi su saruk yakhi Thawranga mari leinana BJP Manipur Pradesh ki former Vice President Thokchom Jadumani na phongdorakpada Kendra sigi manung chanba Khangabok ki polling 16 Uyal Wangbal gi polling 4 Lamding gi polling mari Samram gi polling ahum Sangai Yumpham gi polling taraga nithoi amadi Nepra company gi polling ama hairiba polling sing asida BJP gi lairiba booth president singa loinana thomi singi yum da changduna Narendra Modi gi chahi humudra surakpagi puja tawjabane thoromasi makhata na chathaduna hayengsu kendra sigi manungda lairiba disabled person singda angamba khudol pot sing pijagane mathangi numit tang taraga tareta su kendra sigi booth khudingmakta president singna luchinglaga u chara sing thagani amadi mathang tang taraga nipal dana kendra sigi chahi humbudragi mathakta lairaba ahal oiraba singda angamba khudol pot sing pijagane Hairiba Chathagadoriba Thoram Singh Asida Miyamnasu Saruyabiyu Amadi Mateng Pangbiyu Haina TH Jadumani Namakatana Phongdoraki Party Karmi Kudimangna Party Karmi Kudimaki Yunda Flex in Katuna Masi Koi Puja Pato Mini other Masi Koi Tojiri Koi Makata Koina Masi program Simatunda China Rebsing de Koina Adu Gipizagani Kudum the But President Singna Rusing Laga Koi Adugum by Koigi Uwa Thabagi program Satagani, Kendra Sigi, Laiba, Sahi Homdradagi, Henba, Halaman Singda, Don Pot, Kogi, Nupi the Su, Sahi Homdra and Pizagani. Mahila Congress Linkakiba Chahi Kuntragatarit Surakpagi, Kumon Palan Thoronga Loinana, Block Congress Committee Kakchingna Nauna Yaroklaba, Mio Singh Punna, Faminaduna Unabagi Thoram Nasinungchil Block Congress Committee Kakchingi Office the Pangchokre, Thoromadu BCC Kakchingi President KSS Ibol Singh, Mahila Congress Kakchingi President M. Pisaktebi, BCC Kakchingi Advisor Singh P. Kunjo, P. Nimai, P. Chauba, Vice President T.H. Sanatomba, Treasurer Y. Achau Kakching Ward No. 1 Councillor M. Memcha, X.
chairperson ward number Nipal gi councillor M Inakhunbi ward number 2 gi councillor M Uma Devi na president member sing oiki ngasi gi thoram aduda nauna party asida changlaklaba mioi 15 su saruk yakhi BJP Kakching Mandalda atopa political party singdagi tolaktuna yaurakraba 37/19 Kakching Irum Makha Lekai gi mioi 15 bu Kakching Assembly constituency da BJP gi mirep oikiba national member special invitee BJP Kisan Morcha state executive member BJP Manipur Pradesh ki Thausu Puriba M Ramesorna opagi thorama mangasi pangthokre ngasi gi thorama du da SA Samjai Hanagi BJP Kakching Mandal gi President Oiramba KSS Naran Hanagi BJP Kakching District ki President Oiramba amasung Yengkhom Jugesor Hana BJP Kakching Mandal gi Vice President Oiramba Susar Yakhi Thorongi matangda M Rameswar na phongdorakpada Narendra Modi na lengakliba India amasung N Biren na lengakliba Manipur lengakna paikhalakliba chawkhat thorangi thabak singda miyamna thajabibadagi BJP da mayamna thajaba thambirakpani haina laujai aikhoi khudingmakna Kakching Assembly constituency da su BJP bu mapangal kangkhar hanbada miyamna mateng pangbiyo haina phongdoki All Manipur Hill Districts MGNREGS Employees Association Manipur Government Service Regularization Tawbinaba amasung RD amasung PR Department thabak loksinbinaba tawkiba demand sing adu government na thawaibidabadagi damakta nungaitaba phongdorakli association asna haukiba mathangtha August ki Nepal da press release ama thoktuna Honorable Chief Minister da su chaliba tha sigi tang manga da memorandum amasu pisin khrabani panbayabadi memorandum gi Manipur gi Valley District Singidi Government na MGNREGS Service 2016 da regularize tawkrabani adubu Hill District Singidi hauji fawda regularize tawbidri maramasina lairaba MGNREGS amasung upai leijadraba Hill District Singi MGNREGS ki employees singidi pambai leitabana thasiki tang tara tarukta gi democratic oiba mawongi agitation siswak na chingba Thabak Singh Makhoigi Awaba Singh government na Khangbinaba Manipur gi Hill District Singda Sangsilagani haina All Manipur Hill District Employees Association Manipur gi Cherolamana hairi Ngasi su indigenous Manipuri people of Hailakandi District Assam na sindona hojek phongphong sadon leiriba Assam Sarkar gi 3 language formula da yaningda phongdokpa oina Hailakandi District ki Yaribon gi khungi Chengbin Laubok Lekai amadi Betlapur gi Nupi Lup Singna postcard campaign pangthokre pangthokiba campaign aduda Chengbin Laubuk Lekai Mairapaibi gi President Nenu Singh Kasar dadi Nupi Singh si Devi Hapte Singha natragana Singh inai amadi Betlapur gi Dharmeswari Singhna Assam da weriba Manipuri loan gi matangda wafam kaya thamki loinana ngasi gi postcard kaya Assam gi Chief Minister Sarbanand Sonowal da thaki Mayang Ifal gi chahi nauribi nupi ama saramchat chatpa mioi singna minung si leitana gang rape tawduna otpiraba matungda laikhidraba nupi macha sigi achumba wail chathabiyo haina ipa group amasung amokok moijing local committee na punna sinduna rally ga loinena candle light protest chathakre gang rape ki thodokta chenariba mioi sing akanaba cherak piyo thawal moijing mina bazar dagi khul asigi mafam kayada missing yamlaba mioi singna Rally chaluraba matungda amuk halaktuna moijing mina bazar da candle light protest sathaki protest atuga mari leinana ipa group ki information and public relation IPR secretary Maulana Kari Asmal Asmina phongdokhibada nupi angang singi oiba tahaidraba tugatsaba crime singda chenariba mioi sing matam matamgi government singna matik chaba dandi pikidabana crime asi lisang sina leptana chatharak asigumlaba minungsi leitaba sagi lichat singda Haktengnana chenariba mioi sing adu miyam mangda phasi tawduna halagadi crime asi soidana mutkigani khalle law haiba si mioi bana sembani maramasina nupi angangi crime singda chenariba mioi sing phasi tawduna hatpa yanabagi law ama pass tawduna chana hanbagi tangai fadaba matam oirabani haina phongdokhi
मोरे टाउन मनुंगदा PHCD डिपार्टमेंट वाटर सप्लाई की टोटी पाइप सिंग तिंगबा हौरकपा सिदा मोरे की कम्युनिटी लीडर सिंगना मतेंग पांगबियो मोरे टाउन मनुंगदा लैबा प्रजा सिंगना इसिंगी अवाब कया मायोगनरिबा असि अथुबा मतमदा कोंगननबा टोटी पाइप सिंग मोरेदा मपुंग फाना लैरे टोटी की इसिंग मपुंग फाना फंगनबा पाइखलकपा खोंथांग असिदा अंगंबा मतेंग पांगबियो हाइना वाई बसंत सिंह AE PHCD टेक्नोपल डिविजन ना अपील तौरकले हौजिक मोरे वार्ड नंबर 1 अमदि नंबर 9 द लैबा वाटर रिजर्व टैंक दगी नेशनल हाईवे 102 फाउब तिंगबा हौरकले नेशनल हाईवे 102 दगी मोरे टाउन मनुंग द लैबा वार्ड सिंगदा इसिंग मपुंग फाना फंगनबा पांडम अमगा लोइनना पाइखटपा खोंथांगनि हाइरि कक्सिंगी लोकल सिंगी मनुंगदा अमा ओइरिबा खंगरा हौबी लोकल गे किलोमीटर 3 लोम सांगबा लंबी गे कोंकुट सिंह ngasi MPCC की मेंबर सोइरिबा प्रदेश कांग्रेस कमिटी की PCC मेंबर अमसु सोशल वर्कर नावरेम कोविड ना अचंगबा सेनफम पुथोक्तुना चेकटेक थाजिंदुना सेमजिनबगी थबा हौख्रे लंबी सेंबा दुगी मतंगदा खंगरा हौबी लोकल डेवलपमेंट कमिटी की सेक्रेटरी पुखरंबम रंजनना फोंदोरकपदा नोंजु थागी मतम ओइबना लंबी असिदा कोंकुट मयाम अमा लैबना लौमिसिंगदा चथोक चसिन तौबदा खुदोंग चारोइदबा अदुगिसु मथक्ता था अमरोंगी मतुंगददी लौमिसिंगी लौफमसिंग अयाम्बा लौ लोकपा हौनरकलगनी लौमिसिंगनसु लौ लोकपगी मतमदा लंबीगी कोंकुटसिंग असिना अमुका हेन्ना फौ पुखलकपदा खुदोंग चादबा कया मायोकनगदौबा अदु उरुरगा कक्चिंग निंगथौ लेकाइदगी सोशल वर्कर नावरेम कोविडता हाइजरुबदगी लंबी असि सेंबिरकपनी लौमिसिंगी दमकता लंबी असि सेंबिरकपगी दमकता नावरेम कोविडपुसु कमिटीगी माइकेदगी थागतपसु फोंदोरखी ngasi lambi semba aduga mari leinana naurem covid na phongdorokpada kakching assembly constituency ge mafam kayada awarapa leirak khulakta lambi fatabadagi miyamna sathok sasin tawbada khudong chadaba kaya adu yenglaga mahana mahaki thaki ngamjabada khara puthoklaga semjin sajinbagi thabak ase pangthokjabani makha tanasu kakching assembly constituency asigi chawkhat thawrang amadi leita lairak kayada makha tana mateng pangkhigani haina phongdorakhi Ngarang Community Network for Empowerment Kon Sinduna Blessing Ceremony of 3 months free drug treatment program for street-based drug users of Churchanpur District Haiba program ama the Overcomers Rehabilitation Center Lamphel Pata Haudokre Haudopagi Thauramadu Kon gi President RK Nalini Kantana Phongdorakpada COVID-19 na maram oiraga drug users singna drug treatment tofam leiraktabana maram oiraga konna मखोई सिंग असिबु मतेंग खरता ओइरबसु पांगनबगी पांदमदा पांगथोकपने हाइना फोंदोरखी प्रोग्राम अदुदा चुचानपुर डिस्ट्रिक्ट के ड्रग यूजर तरागा निथोइबु नुमित कुंथ्रानी ट्रीटमेंट तौगदौरी Manipuri Muslim Council Moregi ex Vice President oiramba hojikna advisory oina pham pubiramba MD Ahmad Lobuk Leikai Muslim Basti More 1 number 5 na manung matam chadana haukiba tang taraga mari September gi lising ani kunda lekhidabada Mitei Council Moregi office bearer singna minirani tumina leptuna awaba phongdokre Class 11 amasung 12 da 2020-21 academic session gi ming chanabagi eligibility certificate launanaba application form issue tobagi matam status gi hojik oiriba COVID-19 gi fibam masina maram oiraga thasi tang kunga taruk fauba matam sangdokle loinana form submission fee amasung darkar oiba document singa loinana thasi tang kun mapalda Council of Higher Secondary Education Manipur gi office da submit tawgadabane haina council asigi secretary na thadorokpa cherolamana hairi Indiana sovereignty gi wafam ase yamna lumna lawi mase manghandanabagi damakta leibag asina tawba yaba thabak khudingmak laukhatkani wafam ase Defense Minister Rajnath Singh na parliament da haikibane line of actual control da Chinaga bhab tanadaba manba thong uriba asigi matang da so minister na phongdoki China gi Defense Minister gi Moscow da Faminaduna wari sanabadasu lebak anigi marakta bhab tanadaba leiriba sing adu santi oina waroisin purakpa Indiana pami haina phongdokpa leikrabane hojik oiriba phibam ase santi oina waroisin purakpa pami amaromda house na lebak asegi sovereignty manghandana ba lokalok thokpa thabak thoram khudingmakki maramda warep Lobangami line of actual control da Chinese troops singna changchalakna ba honarakpa lebak asigi lanmina hai singna thengnaduna makoibu mai pahan kide haiba wafamsu Defense Minister Rajnath Singna phongdoraki adumoina mak minister na pikiba warola dugi matang da house da khamna naina si haibada yakide hairi maduda Congress MP singna
साउरक्तुना हाउसतगी मपाल थोकी हेल्थ मिनिस्ट्रीना हाइखिबदा लेबाग असिदा कोरोनादगी नाबदगी फरक्खिबगी मसिंग चादा humudra-9.2 यौरे अदुगा फखिबगी अपुनबा मसिंगना लाख 19,50,4,900 नि पॉजिटिव केस मसिंगना लाख 9,900 सुबना 64 नि महाराष्ट्र कर्नाटक आंध्र प्रदेश अमसोंग उत्तर प्रदेश ना पॉजिटिव ओइबगी चांग चादा 60.35 ओइरी हौखिबा पुंग 12 की मनुंगदा मियोय लिसिंग अमसुमना 53 लेखिदबदा महाराष्ट्र कर्नाटक तमिलनाडु आंध्र प्रदेश अमसोंग दिल्लीदा चादा 64 लोम ओइके महाराष्ट्र खक्तदा मियोय लिसिंग 19,900 सीखरे हारी अरोइबदा मरोइब पाउ मोहना पिजरी स्टेट असिदा कोविड-19 लाइचना सीखिबा मसिंग 93 सुखरे कक्चिंग कांग्रेस ता नौना यावरलबा मियोय सिंग उनबगी थौरम पांथोखरे अमदि बीजेपी कक्चिंग मंडल दसु नौना चंगलकपा मियोय सिंग ओपगी थौरम पांथोखरे लोइनाना इंडिया की सॉवरेंटी की दमकता लेबाग असिना तौबा याबा थबक खुदिंगमक लौखोटकनी हाइना डिफेंस मिनिस्टर राजनाथना हाइक्रे मसिगी दमकता इमेज पाउदम लोइसिंजरी म्याम बोमोहना खुरुमजरी।